Election ga mari lainana tongan ba mafam singda irang thokpagi chang wankhalakpaga loinana Wangjing Tentha Assembly constituency da Congress ki ticket da election thengnana ba sem sariba Manipur Pradesh Youth Congress Committee MPY CC ge state coordinator su oiriba usam manglem ge kairem bikhok awang laikai da leiba yum da ngarang numidang pung nipan lom tabada BJP workers sing ni haiba mising yamlaba miyam amana nongmei kapsinduna landaram le haire Taudoga candidate ki mayum da leramba Meeoi 10 rom asok apan nangle amadi nupi angang singi ikai khumnana ba manghanna ba honaram le haire Taudoga ki matang da candidate usam manglemna paumi sing da hai ngarang numidang pung 8 makhai rom tarakpada ma ki yum da kendra siki BJP ki MLA oiriba paunam brozen gi khungang wangjing dagi gari macha amasung achobada Meeoi 5 rom laktuna mahaki gate amadi lampakta gari khamlaba matung Maki mayumda nongmei round kayamarum masing khangdana kapsilaki haire matamadu candidate ki mayumda vote kamari lainana wari sanaduna leramba Meeoi 10 rom asok apan nangki haire Taudogadagi matung miyamna electric post khingduna launarakpadagi thokluba nupi singda wangjingdagi lakliba nupa sing aduna tanaduna mobile munba amadi fanek singduna izat manghanna ba honaram ki haire Taudogadagi pau tabadagi mafam aduda masing yamlaba Thawal Police Commando changsinduna irang adu laksinaba honaringai cherekta makha tana gari macha amadi achobada wangjingdagi masing yamlaba BJP gi workers sing changsilakhe adumakpu wangjingdagi lakliba miyam adu police sing aduna maikai anida tapna takthokhibaga loinana irang adusu nemthaki haire osam manglemna makha tana hai yamna Laibak macha tadaba maongda BJP ki MLA Paunam Brozenna Wangjing naha kharada mayai kaba nisa kaya pija pithaklaga makutta nongmai amamam piraga mi haluna batharakliba sidi laibak thibani amadi mamangda su mahaki yumda tongan ba Meeoi sing ahumlak laktuna vote leptana ba hairam basu laikre haire MLA masana vote kara roi haiba khangjabadage asigumba hingsa gi thabak asi satharakpa mali hairaduna Wangjing da leiriba irang asida support tawriba naha singgi ahal laman singna icha sing fajinduna themjinbiu madudi natadana nisa pija bijaduna adum thadorakpa taragadi pamdaba thodok sing makhatana tholakpasu yai amadi angang sing aduda asok apan yaraklabadi ahan singsu waraurakpa lakani haike miyam aduna nongmei paiduna lakliba sing aduna yumda nongmei kapsilamba sing adu tanatana police ki mamangda nongmei yalaga chatpa uraba fauba makoibu police na fadaba haibasi angakpani makoibu faduna dandi pibagi mahutta police na thendokiba miyam na unahauke miyam gi lanthum amadi miyam bu ngakpi senbina balairiba police na makoi gi mamangda crime sathabada nongmei yanduna leibada faduna dandi pidaba haibasi singnadaba ngamde police na nakan namatagi michangda leibagi thawong asi yajaning de haike naha mayam amada mayai kaba nisa sing pizaduna mi siba yaba khulai sing piraga kairem bikhokta thajilakpa asi nongmanini gi mamangdasu nupa naha sing amata leitabagi tanza yenglaga mau naha ama khaktang leiba yumda sanglamduna dab tawramba kihalambagi thodok singsu leikrabani haike thodok asigi matangda Thawal Police Station da ayi besero lama supisinduna wakatkre haire